Thaina mamangida chingni ikoi question ba khungang macha amada Marco Koba chahi kun mathoi gi nupa ama leirami. Masi Wakhal Khanjinganbana maram oiraga Wakhal yam Nungaigandaba maram icha chadragasu matha pungshata saraga leiba mi oina torumi. Wakhal Khanjinganba Mawakhal adu pothan mangamdaba asna magi punsidu hingli haibagi nungaiba amata mafam khangna phangba ngamjaramde. Haukraba matamgi thawdoksing ningsinglure wai tungda lakdaba matam future gi khantharure mul adu changa chingumnai magi asumna matam chupada Marco gi makok manungsta yam akanma nole nungsit amadum silag leiribaga pangkhak oirag leirami tumle tumpham khangde nokpaga haibadumadi pungkaw kaw khrabgumbani Marco nongmadi Marco na moigi chinglondugi wangmada tariba apikpu khuldudaida yam al oiraba mabuti marushin phakraba ahal ama lei haina pau tara ami ahalsi matam amada achauba sahar amada psychologist oirami hai ahalsna magi punsida Wakhal Khanjinganba Wakhal Nungaigandaba mi kyada pukning Wakhal gi santi peace of mind phanghan bibada yam chauna mating pangbikibgi wa Marco na tara ami Psychologist asi hojikti ahal urakpadagi sahargi nilkhongdagi thaptorktuna mausha imaga nakshinnaba pambagi apambana maram oiraga chingkhonggi khungangsida apikpa lam ama leiraga yum macha ama saraga ma leirabani mabu unaba lakpa misingda ahalsna punsisi nungaini hingdoknabagi laiwa yam kanaraba pautaksing pibibigi paw Marco na tarami sidagi Marco ma ahalsiki manakta chattaba yade magi pothaw yadraba leita phung khangdraba mawakhladu karamna santi phangani ahalsda hangdaba yade ma chap yungna lepkhre potha sum lakna Marco numit humni gi matungdadi ahalsna leriba kulsteida thunglare yum hangangaga sum lakpaduna mamaidadi Marco haipal leipal mana masing ikoi kushillag leiriba ahaldugi yumdudaida thunglare ahalsi mathanta mangonda phamlibudu Marco na urei mamitu magi ushilla leiri yengbada ahaldu yamnamak shanti leina ing tapna mara chetna ui tapna manakta changsilaga Marco na idhaw aigi wakhal si pothaw haiba sungya yade wakhal mayamsina aibu yam wahalle aigi koksi amukta pothan biu idhaw ai yam wari idhaw Mami tapna pangthuri ahaldo momon nuaga hairi santi thiba laklibani nangise lao aigi dungi lo ahalsna Marco bu magi apikpa sumangduda puraaga isin pikthana yawba ningit lawna yawba isin glass ama bishilai khutka khajiktang ni uragadi sungsoi shoidana nikthuragadaba changdani isingsina thallise ahalduna hairi se ising glass payo aduga kunthong phawbu chatluruga nang staydamu hello adubu nangna kawridabudi glass te yawri singsi idik ama phaw nikthokgalpa yaroi wasi tabda Marco angpa phawrumi adubu maru oiba parama tambidori oirini khanma glass tu lokslami aduga yam mung hadani yam chakshinna tapnama kunthong tamna chatpa hori mana laib lambilsi khui pi adubu medium chilli kaya amana tapna wari saraga no khedana chatli thabak thingba kangu amana chanchatpasu yawi pot yon basingna pot leibirnaba mi phanaba koikau kauri soroki chidai da hui khrasu sangtha khongli adubu masi purmaksida Marco na pukning amada changsilude ising glass tu khakda magi pukning aroi bi lupsilag leiri ising glass tu mane yam jackson na puruga chatlibudu madu leiri ba miyam aduna su urami adubu mokhoi kanamtana mongonda disturb mata tobirakte yachangakpada Marco ahaldugi naktamu halagle mani yam mathum marang hongna hairi idhaw ay mo hale idhaw to yengbiuni singsetu aina marik amafok choi tholktabani tho amting bi idhaw to ahaldu momon noga makuk numai aduga hairi very good adu nang lambi nakalda ngangsingna bol sanahubududi urapra mapu leitaba huisingna sangda khongbagi mokholdudi nang tarakpra Marco na changakna khumai aidi karimatu urak haudre karimata su tarak haudre aidi ising glass to the puning changling da madu singdo mata urak tara haudre do amuk hana momon nokladuna alladuna makha tari
ꯑꯔꯣꯟꯕ ꯂꯥꯏꯋꯥ ꯑꯗꯨꯗꯤ ꯑꯗꯨꯅꯤ ꯅꯪ ꯅꯁꯥꯗ ꯑꯗꯨꯝꯗꯤ ꯌꯥꯎꯔꯒ ꯂꯩꯖꯕ ꯅꯁꯥꯅꯗꯤ ꯁꯨꯡꯈꯪ ꯈꯪꯖꯔꯨꯗꯕ ꯅꯄꯨꯛꯅꯤꯡꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯃꯤꯀꯨꯞ ꯄ꯭ꯔꯖꯦꯟ ꯃꯣꯃꯦꯟꯠꯁꯇꯩꯗ ꯆꯞ ꯆꯥꯅ ꯂꯩꯔꯕ ꯃꯔꯝ ꯆꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇꯅꯕꯒꯤ ꯑꯍꯤꯡꯕ ꯋꯥꯈꯜ ꯈꯜꯂꯛꯅꯕꯒꯤ ꯀꯥ ꯑꯃꯠꯇ ꯂꯩꯔꯣꯏ ꯅꯄꯨꯛꯅꯤꯡꯗꯨꯗꯩꯗ ꯆꯨꯝꯗꯕ꯭ꯔꯅꯦ ꯅꯪꯅ ꯁꯨꯞꯅꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨꯗꯩꯗ ꯅꯄꯨꯛꯅꯤꯡꯗꯨ ꯃꯨꯟꯅ ꯂꯨꯞꯁꯤꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯁꯥꯟꯇꯤ ꯂꯩꯈꯤ ꯃꯔꯥ ꯆꯦꯟꯅ ꯏꯪꯅ ꯇꯞꯅ ꯂꯩꯈꯤ ꯃꯈꯣꯜ ꯊꯣꯔꯛꯈꯤꯗꯦ ꯃꯇꯝꯗꯨꯗ ꯅꯪꯅ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤꯁꯨ ꯋꯥꯔꯨꯗꯦ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯇꯝꯒꯤꯁꯨ ꯅꯥꯆꯨꯡꯂꯨꯗꯦ ꯑꯍꯜꯁꯤꯒꯤ ꯋꯥꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯥꯔꯀꯣ ꯃꯥꯅ ꯉꯍꯥꯟꯗꯒꯤ ꯊꯤꯔꯛꯏꯕ ꯃꯥꯅ ꯋꯥꯅ ꯇꯥꯟꯅꯖꯔꯤꯕ ꯋꯥꯈꯜꯒꯤ ꯁꯥꯟꯇꯤ ꯋꯥꯈꯜꯅ ꯄꯣꯊꯥꯕ ꯍꯥꯏꯕꯗꯨ ꯃꯗꯨꯅꯤ ꯍꯥꯏꯕꯗꯨꯃ ꯇꯞꯅ ꯚꯥꯞ ꯇꯥꯕ ꯍꯧꯔꯛꯏ ꯄꯤꯁ ꯑꯣꯐ ꯃꯥꯏꯟ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯁꯥꯟꯇꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯄꯥꯜꯒꯤ ꯇꯥꯏꯕꯪꯗ ꯊꯤꯔꯒ ꯐꯪꯒꯗꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤ ꯄ꯭ꯔꯖꯦꯟ ꯃꯣꯃꯦꯟꯠ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯤꯀꯨꯞꯁꯤꯗ ꯊꯝꯕ ꯂꯩꯍꯜꯂꯒꯗꯤ ꯁꯥꯟꯇꯤꯁꯤꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏ ꯏꯁꯥꯒ ꯊꯥꯒꯣꯟꯅꯗꯨꯅ ꯁꯨꯝ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯑꯍꯜꯗꯨꯗ ꯃꯀꯣꯛ ꯅꯣꯜꯂꯒ ꯃꯥꯔꯀꯣꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯚꯥꯞ ꯇꯥꯔꯦꯗꯣ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯏꯪꯅ ꯁꯥꯟꯇꯤ ꯂꯩꯅ ꯊꯝꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯃꯤꯀꯨꯞꯁꯤꯃꯛꯇꯗ ꯊꯝꯒꯗꯕꯅꯤ ꯂꯩꯍꯟꯒꯗꯕꯅꯤ ꯃꯁꯤꯗꯇ ꯑꯁꯦꯡꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯁꯥꯟꯇꯤ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩ ꯚꯥꯞ ꯇꯥꯖꯔꯦꯗꯣ ꯃꯗꯨꯃꯛꯅꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯑꯍꯜꯗꯨ ꯃꯃꯨꯟ ꯅꯣꯛꯅ ꯃꯀꯣꯛ ꯅꯣꯝꯃꯛꯏ ꯊꯦꯡꯖꯤꯜꯂꯛꯂꯦ ꯀꯣꯔꯧꯒꯤ ꯑꯔꯣꯏꯕ ꯃꯁꯦꯛꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗꯒꯤ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯃꯍꯨꯝ ꯃꯍꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯦ ꯃꯥꯔꯀꯣ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯕ ꯍꯧꯔꯛꯂꯦ ꯈꯦꯠꯅꯔꯤꯕꯗꯤ ꯃꯥꯔꯀꯣ ꯍꯧꯖꯤꯛꯇꯤ ꯃꯋꯥꯈꯜ ꯂꯥꯛꯁꯤꯟꯕ ꯉꯝꯕ ꯀꯥꯟꯅꯗꯕꯗ ꯋꯥꯈꯜ ꯈꯟꯖꯤꯟꯗꯕ ꯃꯊꯥ ꯁꯥꯖꯤꯟꯒꯟꯗꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯀꯔꯝꯅ ꯏꯪꯊꯍꯟꯒꯅꯤ ꯈꯪꯂꯕ ꯄꯨꯟꯁꯤ ꯍꯤꯡꯕ ꯍꯩꯒꯠꯂꯕ ꯑꯅꯧꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯥꯔꯀꯣ ꯃꯌꯨꯝꯗ ꯊꯨꯡꯈꯤ Hi, I'm Khanjinganbra. I YouTube se simpham ama oina tawjari. Hi, I'm Eketenta. I'm a professional YouTube creator. I hojik YouTube se simpham ama oina tawjari. Adom so ikhoigum YouTube da khongdabiningagadi ai ishamakna chathajagadaba creators training course asi yawsinbiho yam kanarakani course asida ishan YouTube ki maramda hek khangjaba pumbusi thadna loina takjagani YouTube channel ama hangbdagi horaga karamna video semgani content creation mobile phone da kamdongna mong tana video editing tawgani matangsda wa ama haijaramge ai ishamaksu sigi lupalising tarawndoi mukta piba Xiaomi Redmi Note 4C siznaraga 100k subscribers yawzarakhibani matamduda ai sigum lupa chatret piva lavalier microphone mapho leiba ngamdabana phone masagi yawzariba inbuilt microphone dudaida phone mamai ka dutinna pungchong chongbong khai ngangsilaga 100k subscribers yawzarakhi matangsda aina haijaningliba ofamde atomna tasingni YouTube lines de khongda biningagadi hotnabu kanba madi chang naiba khaktam changi atangma phone camera laptop leitragasu miyamna sakhangba YouTuber ama oirakpadi still adum oitho I haibane course fee lupalising chongani internet ki matam study internet ge sel tanba hibasingtana luina lakthurakane course bu yawd ꯗꯣꯒꯤ ꯄꯨꯟꯁꯤ ꯑꯞꯒ꯭ꯔꯦꯗ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯁꯥꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃꯕꯨ ꯂꯩꯔꯒꯗꯤ ꯀꯣꯔꯁ ꯑꯁꯤ ꯑꯗꯨꯝ ꯌꯥꯎꯁꯤꯟꯕꯤꯕ ꯌꯥꯔꯦ ꯆꯪꯊꯣꯛꯄ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯗꯨꯝ ꯑꯣꯏꯒꯦ ꯌꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯌꯨꯇ꯭ꯌꯨꯕꯅ ꯍꯣꯡꯍꯜꯂꯛꯈꯤꯕꯅꯤ ꯑꯗꯣꯝꯒꯤꯁꯨ ꯍꯣꯡꯍꯜꯂꯁꯤ ꯑꯗꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔꯁꯤꯡꯁꯤꯗ ꯉꯁꯤꯃꯛ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ Step into the spotlight. Achieve greater greatness.